Hujik tabir bu khoi puno pu image TV na taram na oksa bolo na Rajesh Kumar na khurumjari nasigi maroi ba pauda Sugnuda nomai maru ama hek kapsalak pada madugi paukhum Central Force amadi State Force na handuna pidrabadi madu tholak pa apa fattagi daita Kaching District ki SP na pugadabni haina sugnu mara paibi amana phondokre Internet thingbana maharishingi online da tawgada thabak thamam singda awawa piribasi khudakta internet hangdok piu haina KSA santana haikre Curfew matam sangna thamjinbana su nomlaga hingjaba kayadi kokta khut haptuna khangle haina khaidembanina phondokre loinana CPIM gi General Secretary Sitaram Yachuri laikhidre mapung pau lobirasi thasigi taretagi sugnu amadi tangjeng khunjau da Chutrampur district ki laloi phai dongyang leishang maikairom dagi kuki khulai phai bisina bom yauna nomai kya kapsulaktuna landak pagi makha tarpada ngarang numidang atheng ba fawda su chatharaki landak pa adu da state forces amadi khun ngak pasingi maikai dagi su khut handuna akan ba mawong da khut thonaki Narangi thodo adudagi sugnu da orakliba film asiga mari lainana combined security forces ki apunba team amana ngasi sugnu da combing operation chathakre chathakiba combing operation adu ngasi ayuk pung 13 makharom tabadagi Kachingi SPTH Vikramjit na lusingduna 37 Assam Rifle amadi sugnu da leiba BSF ki makok thomu officer sing yauna sugnu gi lekai khudingi yum sangduna thi humbugi thabak chathakibani Nungthil pung ahumlom phawbo chathakhiba combing operation aduda khusu khulai amadi bifan punna singbadi yaukhiba leite nakal amromda ngasi combing operation chathaba aduda maram oirga sugnuda khulngak liba sing khul thadoktuna chathibadagi sugnu gi praja sing mipai bopokna re hari hiram asiga mari lainana sugnu apunba maira paibagi secretary ahibam santhoina paumi sing da pongdrok kibada karigumba sugnu maikaida nomai maru ama hek kapsalakpada madugi chapchaba bokum ama sugnu da leiba central forces amadi state forces na handuna pidrabadi madudagi tholakpa afafatagi daita kudima Kaching district ki SP na pugadabani makhak na hai sugnuda koki khulai paib singna landarak padagi khulngak pasingna handunak kap ki nomai maru laloi faida leiba IT VP amadi Assam Rifles ki da tare hai bofam kaya ama phongdorli nakal amaromdana ngarang sugnu tamna kaplakhiba bom adu sugnuda leiba army gi camp mamangda taribani masida asum maikai da karam bopam thambano haiba ekhoina khangba ngamdrabasu sugnu maikai dadi asum maikai dagi pressure piraktura sugnu bu ngak liba khul ngak pasing halankro karigumba sugnu da nomai maru hek kaplakpa matamda lairiba police central forces singna chapchana thengnage haina SP na miam da thajaba pidna lairiba khul ngak pasing loina halankre sugnu da koki khulai paib singna landarakpa handaki asi tharga ahumrak sure masida sugnugi kul ngakpa changhanba karigi thingadoribano kul ngakpa sing laiba asi laiba forces singna masagi mathok phajana pangthok taba miyamgi oiba security pb dabana maram oiraga miyamgi punsi amadi lanthum ngaknarba makhoi sing asi tholakhibani masida aikhoi micham prajana lowgadaba arepa phirep karino haifam khanglaktre asiguma phibam asi Film sing asina maram oiraga lamdam asida Bangladesh ta oikhiba film amada lakpa yabagi film lakpagi mami ama ure makhata na sugnu maikaida nomai maru ama hek kapsulakpa madugi chapchaba pokum ama sugnu da leiba central forces amadi state forces na handuna pidrabadi madudagi tholakpa apafatagi daita khudingmak Kaching district ki SP na pugadamni haina akan bopam thamlakhi MLA singi issue ama minister ki issue ama resign tawgi drama mayam tawraga miyam gi protection pi gi tawbuse gi nathai daga atopa da sat khibase akoi prajana yam nungai te thamo yam soi anu sigi makha ta bagda hek ngasi gi numita asu
Chunuda nongoi maru ma hek kapa aba adugi sab chawa pakum se state force namadi lairiba daita lauriba central force na handraba adugi apa phatagi daita punamak se state force na akoi kaksing gi SP na masana daita lobi ga dabani haiba pham se ai thamjai Jiribam district ki Borobekra subdivision ki manung dalai primary health center ama yauna mitei ki yum ama kuki militant singna mai thadok amle hairiba thodok asi ngarang ahing nongai matung pung 12 makhairom tabda thokhibani paw asin hairibadi kuki khulai pipe sing aduna Jiribam ki Borobekra subdivision manakta laiba primary health center asi hana mai thadok laba matungda maitei ki yum adu mai thadok lamkhibani Laibak Pabadi Maitegi Yum Adudi Police CRPF Madi Assam Rifles ki team na ngakpadi ka hena chahodre mai thadok piramlaba primary health center adudi Borobekra police outpost tagi meter chama yankairom tabak chatlaga leibani aduga hairiba yum aduna PIC asidagi meter contrarom tabak chatlaga leibam famdani Kuki militants na mai thadok pa hormlaba maitegi yum adudi Hidam Nandakumar Kawa amagini hari adu mai thadok lamlaba Aduda mi amata asopan yawbagi paudi pressna hauji pawi hangbak amdri Joint Secretary Higher and Technical Education Government of Manipur na thok pachol amada Higher and Technical Education Department Government of Manipur gi makhad leiba Government College Sing Aided College Sing amadi Private College Sing makhata na September tang 3 amadi tahamai asi chuti oigani hari amadi Directorate of Education as na thok pachol amadi su department asigi makhad leiba Government Aided Private amasung Central School Sing su September tang 3 amadi taramarida suti oigani hari Internet tingbada sing amadi tam khaidok tuna tawba asina yamna divisive oiba mawong ama ohelakli haina CPI Manipur State Unit ki Secretary amadi India Block ki convener Catherine Santana Fongdokli ngasi BT Road laiba Congress Bhavan da pangthok kiba pawgam pham amada afam asi Fongdok laduna Santana hai mahiroi singna santi oina sangsin thiba khongjang amada security force singna tear gas cell kaya kapsinduna mahiroi kya asokapan nangan kiba asimak thamoi shokna nuaite thong adu India Block na kan mamong da condemn tauki loina Manipur da hauzik oiriba film asing matung inna internet thingjin bagi thabak chathakhiba asina online da tawgadaba thabak torum kya tawba ngamdana leire amadi yambem labagi yumda nomai kapsinduna ake khang pibagi thabak makhata na tawbigino hainasu phondokhi Impal to Guwahati, Impal to Kolkata, Impal to Silchar Gumba ase masidi subsidize akoi rate akang naba yar fiar ma thambiraga tawbi phagani mandi chengarang handa na bang pu da lupa lising nipan lawe ba akoi anaba mi amata adu yubdi kumain lai mungam dawri no aduna si mai phiam ase akoi en thamjari adu matang da akoi Congress ki akoi working president viva KSD ba batana wafam ga thambiga Mayahum lisingani kulum doidagi thokli batam thirba irang asilosal halu haibagi pandamda mahiroy madimyam na Manipur ki tampakim pham kya da September 10 da khongjang changsin khiba aduda mahiroy kya ama sok pan nahan khibagi damak join non government voluntary organization jangbo kakchingna kan yaning daba amadi pen daba phongdorli Kongjang asigi manong da kongjang loi ni chingnaba singna kawada pona pampau segi paumi wangjam sanjoina mathau torom laga masagi yum kakching tamna masagi gari da Alto MN01S0923 thawr ka halakpada nungna thomjinba amadi naurin kapsinduna paumi ni khangna gari kai atoi thon kibabusu jangbona kandem tawbaga loinana tungda asigma thodok thon danaba miyam punwa wakal tana kongjang sing changsin minasi Manipur ki lura batan from asida paumi sing su si basang baki dana lan asigi achauba tawdang lauduna miyam da lan gi marik chumba paw pi duna khanghalli bani haibasi akoi khudimang na khangminaba mathau tai numit asima ki nongthil da Manipur lenga ki mari leinaba losangna curfew thamjalakpadagi YN College of Nursing Jiban Hospital Kakching ki principal amadi nupi staff maribu Kakching dagi Imphal tamna Hospital asigi ambulance MN010007 na thinba chatpada Kawa police station manakda
ड्यूटी तौदुना लेरंबा रैपिड एक्शन फोर्स की पर्सनल सिंगना एम्बुलेंस खामलगा ड्राइवर दा खुद थारकबा अमरी नुपी स्टाफ मरीबू लेभंदुना खोंफम अमत लेंबा यारोय हाइदुना अके कंग पीबता नतना ह्यूमन शिल ओइना सिननखिबगी थवंगबुसु जंगबु कक्सिन अकन ममोंग दा कनेम तवी थवंग असिमक मयांग लानमी सिंगना मयांग हक खुंगाउनबनी थौदोकसिदा चेनरीबा पर्सनल सिंग मथक्ता आइन गी ओइबा थबक लोकत पिननबा मरी लेनबा सिंगी पुंगनिंग चेंचिल्ली हाइना जंगबोगी प्रेसिडेंट गी चेरोल दा पल्ली मणिपुर थोकलिब इरांग असिदा इंडिया के प्रॉक्सी वार खुदक लेपू स्टॉप इंडिया's प्रॉक्सी वार अगेंस्ट मिटई स्टॉप इंडिया's पॉलिसी टू एनहिलट मिटई हानब तौबा इंडिया की पॉलिसी खुदक लेपू गो बैक सेंट्रल सिक्योरिटी फोर्सेस अखोई इरैफाक अखोई नंगाक्चगदबनी स्टॉप डिवाइड एंड रूल पॉलिसी हाइना कोकोमी स्टूडेंट्स फ्रंट ना सिंधुना ngasi Bishnupur district te leiriba school college kaya gi mahiroi amadi district asigi tohan tohan mafam kaya dagi lakpa maira pai bi kaya na kha posangbam public ground dagi hoduna DC complex get faw kholau kaya lauduna chattuna khongjang changchin baga loinana DC Bishnupur lawrembam Bikram da memorandum pisan kre mahiroi chingoi bareli adu kha posangbam public ground dagi hoduna लाखलब मतुंग तेदिम लंबी की पोसंगबम थोंग हेंदोरकपदा प्राइम मिनिस्टर नरेंद्र मोदी असम राइफल्स फॉर्मर डीजी पीसी नायर होम मिनिस्टर अमित शाह अमदी सिक्योरिटी एडवाइजर कुलदीप सिंह की इपीजी सिंह मई थारब मतुंग अमुक लाखलग डीसी कॉम्प्लेक्स हाइजिमफम फाव लाखी मदुगी मतुंग स्कूल कॉलेज दा खंगतलबा महरोई कुन अमदी मरा पाइबी सिंगी मिहुत सिंगा डीसी बिष्णुपुर गा उनदुना मेमोरेंडम पिशन की रैली अदुगा मरी लेनना कोकोमी स्टूडेंट्स फ्रंट की मीडिया कोऑर्डिनेटर सुखाम विद्यानंदना फोंदोखिबदा था तरतरु हेन थोकलिबा इरांग असिदा इंडिया लेंगाकना वारोइसिन पुरकनबा होटनबगी महुत्ता कुकी मिलिटेंट्स सिंगदा ngaklo piba manbagi mawng ama urakba action amata lokhalakta असिगुम्बा थोंगसिंग असि मणिपुर की म्याम अमदी महरोई सिंगना यानिंगदबा उत्पगी खोंजंगनी म्याम की सेंटिमेंट अदुकी मतिक वांगी था तामंगा हेलकलबा इरांग असिदा इंडिया लेंगाकना सॉल्यूशन पुरकनबा होटनद्री ड्रोन बॉम्बिंग अमदी रॉकेट बॉम्ब सिनदुना अटैक चथरक्तुना लेबाक असिगी मिशन मियाम की पुंसीदा चाउना सिंगरकलबा अमदी नेशनल सिक्योरिटी दा अचौबा थ्रेट पिरकलबा सिबा फाउदा तुमिना लैसनबा असिना मिटई फुरपसी मुथतननबा होटनबदा इंडिया लेंगाकसु यावरबरा हाइबसी मियाम चाउना हंगरकली नुंगी ओइबा असेंगबा अमगा लोइनना खाइबुंग ताहनबगी थोंग चथदुना डिवाइड एंड रूल की पॉलिसी चथबा लेपु अमदी इंडिया लेंगाकना चथरिबा प्रॉक्सी वार खुदकता लेपु हाइबना सिंगबा डिमांड सिंग तौदुना बिष्णुपुर डिस्ट्रिक्ट की डीसी की कुठांगदा मणिपुर की गवर्नर दा मेमोरेंडम अमा पिशन बनी मखा तानसु अतोप डिस्ट्रिक्ट सु सिंधुना पांगथोकनी हाइखी मिचम मैम इंडिया की सिटीजन मैम की पुनसी लंथुम ngamdabase masigi thongsibu yaningdaba phongtokpa oina aikoi masigi Bishnupur district sida akoi kokomi student friend ki makha da rally ase akoi pangthokpani tongan tongba district sing da su mase pak san akoi pangthokna ba thorang tauri haibase thamjari si akoi na highlight tawjabase akoi ki India ki proxy war si mase khudak te lepu haiba ofam yauri aduga akoi ki India ki divide rule policy ase mase su khudak te ki lep kadabani haiba wafam du su yamna maru ba point sing haitare Manipuri Language Protection Coordination Sinduna Binakandi Part 2 Labor M. Davis Singh Memorial Academy da Assam Sarkar Nahtang Manipuri Loan Bu Assam Associate Official Language Oina Kachar Hailakandi Karimganj Amasung Hozai da Bibirakpada Assam Sarkar Bu Tawbimal Khangbo Utkre MLPCC की चेयरमैन डॉक्टर केएन चांदना मिफमपु ओइना पांगथोखिबा थोरम अदुदा कौशिक राय एमएलए लखीपुर कॉन्स्टिट्यूंसीना अथोइबा मिथुंगलेन अमसुंग अहमद हुसैन चौधरी चीफ एडवाइजर असम मणिपुरी मुस्लिम यूथ फ्रंट ना इकाई खुमनब निगाई ओरबा मिथुंगलेन ओइना सरुक याखी हाइरबा थोरम असिदा डॉक्टर हेमंत बिश्व शर्मा चीफ मिनिस्टर अमसुंग असम कौशिक राय एमएलए लखीपुर दा खुदोल कया MLPCC मणिपुर यूथ फ्रंट असम मैतई पुकैलुक अथवा निचिंगलुकना
singba organization amasung miyoi singna piki mifam asida arambam Gauragopal Jaul Rahman Secretary AMMYF Sinam Manju President URDS Salaruddin Secretary MYFA Karbambam Anita X JPC Nasingba Kayana Harau Tayamba Fongdok Patanatana Assam Chief Minister Amasung MLA Bu Thagapa Fongdoki Curfew matam sang na thamjin khibana nongmagi suraga hingjaba mioi kayadi kokta kut haptuna khangle haina taragi chaisu gi chairman khaide mani na phongdorokli ngasi Imphal East District ki kurai ahongai da leiba lup asigi office ta pangthokkiba pawgi form amada wafam asi phongdokladuna mani na hai Manipur thokli ba irang asi tha tara turuk suruklaba asida maherui sing khangma ngamdaduna lambi sorok ta thoraktuna irang asi athu matam da waroshin ama puraktuna mahausa mahai roi sing ningthina mahai tamba phangan view haiduna changchilakkiba khongjang aduda taragi chaisuna sogotli masida datana irang asina maram oiduna mayum makai maina tumna thadok pikraba mioi singna ngasimak relief camp sing da sangja phom logduna wana khangliba mioi singna hingnana ba hotnabada makoina sajaba pothok kaya miyam da yonduna hingjariba adu curfew thamjin khibana pot yonba ngamdabana awa phim amada lairi Assam Rifles ki Hana Diji Oramba PC Nair na Fondo Kiwa wafam adugi matakta lengak asina FIR ama lokatpam thoi loyana internet tingin kiba sina online da thabak tawgadaba kaya tawbungam dana laiba asigi khanduna matam sangna internet thingba tawbigino amadi mafam kaya da curfew thamjinba asi tawbidaba fai curfew matam sangna tawduna laikibana nobagi suraga hingjariba mioi sing kari film da lairamgani haibasi lengak asina khangbifam thoi loinana handak internet thingbagi thong asi michang mikhai naibagi mawongda tawriba asi tawidanaba taragi chaisugi marketagi mari leinaba singda su appeal torokli de aduga victim oriba victimize oriba aikogi daradana tawli haibagi ni mayamna warungna report am leiri sema se koina so kongnaizen slowly masisu Macam mikai naiba mali am thuna basin bot thai sarkar na nupa thona tabuk to ni ai bise sumana thamjage ai masanda koi ko chairman arkani maina ka hai bigan State amadi Central Force singi mathong hokta bathong na ngarang yumlakta tear gas cell capsule pada thamapal naupuribi maunaha ama remski ICU da ventilator haptuna siba sangba khangdana laiba asi kariba khudong thi bathok labadi lengaki mathakta akan agitation changchilagani haina naharol yaipakol gi general secretary Naurem William na phongdorli wafam singasi langthawal kendra clubs coordinating committee langthawal kendra maira paibi coordinating committee amadi lekai gi miam punsil laga kawa Naurem lekai da leiba committee hall da pangthokhiba pawim pham amada phongdokhibani mahak makha taraduna hai agitators sing control taunanaba leiba state force amadi central force na protesters sing Tanbagi mingda yumlak tear gas mokpom light bullet kaya kaptuna miyam da akiba pohanba achauba oba kaya mayok naringai cherakta yumlak tear gas cell kapsulak padagi kawan Naurem lekai da leiba Naurem Dipak chahi kunthra marigi loinabi uripo huidrom lekai dagi laisram ningol Naurem ongbi sanjita chahi kunthra homdoi kobi maunha asi security force singna kapthok ba maikhu duna sor Pungatuna hospital da laikanaki mahak thamapal naupur bini mama masa hojik sibachang hingba anigi langdai da lairi rim hospital da ICU da ventilator hapaga hojik lairi survival gi chance yam nemi adu doctor sing na kan hotnari haibopam thamlakhi karigumba khudong thiba thoklabadi club ki maikai miyam sing punsinduna amadi lamdam asida laiba club singa punsinduna lengaki mathakta akan agitation ama changchilagani haibofam thamlakli yengjaba matamda akoina jo hospital gi expert singa paw phawle jama matamda atuko de magi survival siam ne me haiba tare
सिना मरम ओरकांदा मसाई सिक्योरिटी फोर्सेस सिंगी यामना मथों हुक्तबा एजिटेटर सिंग कंट्रोल तौबगी सप्रेस तौबगी मिंगदा अहिंग नोंगयाइदा हिपलिबा तुमलिबा लैकाइदा युमलक्ता लाइव बुलेट्स टियर गैस मैम मयाई लंबीद चेलिब पैसेंजर सर्विस तौरीब ऑटो अमदी टाटा मैजिक खुदिंगमकना चटलिब था सेप्टेम्बर की तांग 19 फाउबगी मनुंगदा मसा मसाई गाड़ी की टैक्स अमदी परमिट रिन्यू तौगदबनी हाइना ऑल मयाई लंबी ट्रांसपोर्टर्स एसोसिएशन की माइकईदगी खंगलकपगा लोइनना डॉक्यूमेंट सिंगसु एसोसिएशन दा यौहलकनबा हाइरी एसोसिएशन की प्रेसिडेंट थादोरक चेरोल सिना मखा तारिबदी हाइरिब मतम असिगी मनुंगदा डॉक्यूमेंट सिंग यौहलकतब गाड़ी सिंग मथक्त एसोसिएशन ना एक्शन लौगनी अमदी हाइरिब गाड़ी सिंग अदु दायित्व लौरोय हाइरी हौजिक बॉम थादब लेपी हाइना लाइव थाबदा हाइकिबदु कुकी सिंगना लाना लाइव मटेक टू कक्थलगा मखोयगी हौनबी हाइजिनबी हापसिनबी तौदुना वायरल चलकपदगी आइगी पुंसीदा अकायबा हाइबद थोकले हाइना सवबुल सयांग कोथौजम लैकाइद लैबी अधिकारी मयुम सरिताना फोंदोरली नसी मणिपुर प्रेस क्लब की थांजिंग हॉल द पांथोकिबा पाउमी मिफम अमदा अफम असि फोंदोकलदुना सरिताना हाई वीडियो वायरल ओइकिबा अदु असेंबदी कुकी सिंगना लेप्तना बॉम थादरकपा अदु हौजिककिदी थादरकपा लैत्री हाइना मियाम मिपाइदनबा लाइव थाखिबनी लाना पाउ संदोकलिबा कुकी की फेसबुक अकाउंट वाइडर डिकोड की मथक्ता लोगी ओइबा थबक लौखतनबा पुलिस केस रजिस्टर तौरगनी अमदी वायरल वीडियो अदुदा मियामदा नुंगाइतबा थोनखिबगिदमक्ता नुंगाइतबा फोंदोरकली लाली पद से मजांग मफिन सुई मोहन सु तौजरो तसिंग मकिदे था मोय हजि थादरक्ते हाबदु बिदबोत हाइजरु बनेबा अदुबु ममा से इसा को दुसर मगा अबम भोकदि मता दुम तसब मिसक नेबा अदुबु आइना वायम सोइरु बदुना आइना सिदि मियाग मालदा काय बचो पसे नंग होवा खतबेबा CPM General Secretary Sitaram Yechuri pneumonia manba layong na masangam laktabadagi August 8 da AIMS Delhi da admit tawkhibani adum oinamak critical oiba condition da lehrakhibani ngasi mahak laikhidre chahi humrani thoi sukraba Yechuri gi loinabi Shima Sistri amasung macha nupa amaga macha nupi amaga lehori maki macha nupa Asis Yechuri di COVID-19 na nabadagi 2021 da laikhidre hokiba tha da laikhidraba Bengal Yahana की चीफ मिनिस्टर बुद्धदेव भट्टाचार्य की फ्यूनरल सर्विस यावंगम खिदे हॉस्पिटल लेदुना मिनट तरुक सांबा अवाब फोंदोकपगी पाउजेल की वीडियो अगस्त 19 थादोरखी अवाब फोंदोकपगी पाउजेल द यचुरी न हाइकी हक्चांग नमरम ओइदुना आई मेमोरियल मीटिंग द यावंगम खिदरे कमरेड बुद्धदेव भट्टाचार्य की मफम द इकाई खुमन उच्चरी 2015 दगी महाक CPIM के जनरल सेक्रेटरी ओरखी अतुंगदा 2018 दगी 2022 फाउबा अमुक हन्ना फम असिगिदमक खनकी सही कुंट्रा हेना महाक पार्टी की पोलिट ब्यूरो की मेंबर ओइकी CPIM की स्टूडेंट विंग स्टूडेंट्स फेडरेशन ऑफ इंडिया SFI दा यौरक्तुना मतुंगदा CPIM की मसक नाइबलुसिंगबा अमा ओरखी JNU स्टूडेंट्स यूनियन प्रेसिडेंट ओइना इंदिरा गांधी बु चांसलर नमदुना ओइबदगी रिजाइन तहनखिबा थौदोक्तगी यचुरगी ममिंग मियामना खंगनरखिबनी सेंट्रल गाजा दंगरांग नमुदांग इजराइल ना एयर स्ट्राइक अनिरक चथदुना अटैक चथबदा यामद्रबदा मिरी हुंफुमरी लेखिद्रे लेखिद्रबसिंगी मनुंग द यूनाइटेड नेशंस की स्टाफ तरुक अमदी नुपी अंगांग 38 यावखी एयर स्ट्राइक अदु न्यूसिरात रिफ्यूजी कैंप द डायरेक्ट एम तोरखिबनी कैंप अदुदा लांजनरक लिबा मियोय लिसिंग ताराने थ्रीरोम लई पैलेस्टाइन द लैबा यूनाइटेड नेशंस रिलीफ एंड वर्क्स एजेंसी न हाइकिबदा सिंगल एक्सीडेंट द मी ख्वाइदी याम सीबा ओय UNRWA शेल्टर की मैनेजर सीबदा यावख्रे इजराइल नदी अटैक अदु हमास मिलिटेंट पु तकथोकननबा चथखिबनी हाइदी हमास फैक्शन अमा ओइबा पैलेस्टाइनियन मिलिटेंट सिंग मफम अदुदा लई हाइबगी पाउ फंगबदगी एयर स्ट्राइक अदु चथखिबनी हमास मिलिटेंट सिंग ना इजराइल मिलिटेंट सिंग ना स्कूल अदु सिजनई हाइरी
सानबगी पाव डिस्ट्रिक्ट स्पोर्ट्स एसोसिएशन DSA ककिंग सिंधुना एसोसिएशन असिगे प्लेग्राउंड चथरी तरानिपान सुबत DSA ट्रॉफी के ngasi sanaki मैच अनिगे अहानब ग्राउंड YWU कक्सिंग ना KPSC कक्सिंग बुपांजल नेपाल सेनोदा माइथिबा पीखरे YWU की पंजल अदु जर्सी नंबर 6L दिंकुना मैच की मिनट 33 अमदी कुंटरेट जर्सी नंबर 19Y दयानंदना मिनट 38 जर्सी नंबर 16 के लंगंबाना मिनट कुन जर्सी नंबर 13 KS जॉनसन मिनट निफुमरी जर्सी नंबर 10 I प्रियो कुमार मिनट हुमफुतरुक अदुग जर्सी नंबर 22 S जुपिटर ना मिनट हुमद्रा तरुक अमदी हुमद्रा निपान चनखिबनी DSA ट्रॉफी सिगे ngasi अनिसुब ग्राउंड के मैच तना KMSWC केरक मुस्लिम ना SDO पलेलबु फंजल अनिश्चयनदा माइथिबा पीखरे KMSWC केरक मुस्लिम की पंजल अनि अदु जर्सी नंबर 10 राजखाना मैच की मिनट कुलुमदोय अमदी जर्सी नंबर 17 बेलाना मिनट निफु तरुक चनखी SDO पलेल की पंजल अदुना जर्सी नंबर 7 KS देवराज ना मैच की मिनट हुफुमा चतपदा चनखी बनी अरोइबदा मरोर पाव अमुहन्ना सुगुनुदा नवाई मरु अमा हेक कापसलकपदा मदुगे पावखोम सेंट्रल फोर्स अमदि स्टेट फोर्स न हंदुना पीद्रबदि मदुदा थोलकपा फबत्तगी दायित कक्सिंग डिस्ट्रिक्ट के SP न पुगदबनि हायना सुगुनु मरा पाइबे अमना फोंदोखरे इंटरनेट थिंगबना माहिरोई सिंगे ऑनलाइन द तौगदब थबक थोरम सिंग द अवाब पीरिबसी खुदक इंटरनेट हांगदोपियो हायना KSA सांतना हाइख्रे कर्फ्यू मतम सांग थमजिनबना सु नोमलगा हिंजब कयादी कोकत खुद हापतुना खांगले हायना खाइदे मनीना फोंदोखरे लोइना CPIM की जनरल सेक्रेटरी सीताराम येचुरी लेखिद्रे ngasigidamakta di paudam pijaba matang asida loisinjare mejang tabire ba khwai puno ko amuka hanna khurumjari